Pausidi yumpham oiba maruoiba paw khara update tawjari Humbudra Taruk Suba Information and Public Relation Day Pangthokre Irang Marakta Paumi Singna Loriba Thodang Minister Ranjanna Thagatkre Directorate of Information and Public Relation DIPR na sinduna Humbudra Taruk Suba Information and Public Relation Day Meitei Pak Chuthekta Leiba Directorate asigi auditorium da pangthokre irang manungda miyamda ipau yohonbada paumi singna loriba thodang Information and Public Relation Minister Phibam Ranjanna thagatpa phongdokre thoram aduda chief guest ki warol piraduna DIPR Minister Dr. Phibam Ranjanna hai DIPR na lamdam asida loriba maru oiba thodang asi yamna maru oiba amani masi major department aman natrabasu singthaningai oiba thabak kaya marum pangthoktuna lakli loinana leingakna paikhatliba miyamgi yaipa thaurangi thabaksing asi miyamda phangannaba honabada department asina chawraba thodang loduna lakli asoi angam yawba haibasi miyoibagi hauna sani adubu miyamda paw pidringai gi mangoinana asigumba asoibasing asi hantahannaba yariba makai honaba haibasi khwaidagi maru oiba amani karigumba I paw ama lana wahanthok chatkhiba matamda Maduna miyamda aranba paujel oina chatkhiba yai maram asina asigumba phibam asi I paw iba matamda thohandanaba honagadabani media thabak tawriba miyoisingna I paw piba matamda isagi thodang adu khangna thabak tawba tangai fadaba lei loinana malemda thokliba thodok wathoksing maru oina global warming amasung akoibagi khalda soktharakliba kaya asigi matangda khanghanaba honaba tai directorate asina paikatliba thabak thoramsing phongdokladuna minister na makhata na hai State asida paumi singidamak yaifa thaurangi thabak kaya lengakna paikhatli loinana I paw gi lamda thabak tawriba singna directorate asibu henna phagadhannaba wakhalon sing pibinaba appeal tawki thoram aduda saruk yakiba commissioner IPR M Joina hai matamgi khonglei matung inna directorate asi singthaningai oiba mawongda ahongba kayamrum lakba hore masi mapung oina lamdam asida I paw gi lamda thabak tawriba miyamgi matingdagi oithokpa ngambani asigumba thoram asi pangthokpana hanagi directorate asigi employee sing amasung media singa loinana directorate asiga I paw phaunanabagi platform ama oheli thoram aduda directorate IPR Dr. TH Ranjitna hai hana publicity office haina khangnaramba IPR asina miyamda I paw mapung phana piduna lamdam asibu ingtha tapthanaba amasung nungsi jananaba lamdam ama ohennaba honaduna lakli directorate asina miyam amasung lengaki marakta paw phawdoknabagi thong oina thodang lorakli state asigi hojik oiriba phibam asida DIPR amasung media na asoba thodang loduna hena afoba mari ama chagatpa ngamnaba honaba mathautai thoram asiga mari lainana ladik macha amasu phongdokhi loinana directorate asigi officer ahumda makoina pangthokiba thoidok hendokpa thabakkidamak taramna okhi loinana ihan hanba publicity officer oikiba RK Maipak Sanagi mafamda ikai khumnaba utpaga loinana mahaki imung manungda achamba khudol pot pikhi directorate asida matam changna thabak tawramlaba thabaktagi pothakraba official singdasu achamba khudol pot sing piduna ikai khumnaba utkhi maka tarakpa pawda Churachandpurdagi nupi ama drug ka konana phare Mizoram gi Aizawl district ki Mobob area da security force na thibo humbagi thabak chathabada Churachandpurdagi nupi ama lupa lakh kunithoi henbagi drug ka konana phare hari press na phangba paw asina hai Assam Rifles Mizoram police ki special narcotics amadi CID crime branch ki apunma team amana punna chathakiba combing operation amada lupa lakh kunithoi makai ki oigadaba heroin gram 19 chamari kunthra gi polam sing aduga phagatpa ngamkhibani polam sing aduga loinana phagatlaba miyoi sing adudi Manipur gi Churachandpur district tagi ki khonning lanman chahi nifu humdoi amasung Aizawl gi Mobob school bhengdagi banal somi chahi nifu nithoi phagatlaba polam amadi miyoi sing adu makhataba logi action lokatnabagi damak Aizawl police ki special narcotics ta sinakre hari India ga yumlo nariba Myanmar dagi India gi awang nokpok state singdagi drug pusilaktuna India gi mainland state singda yonbagi thabak asi mamangai dagi chathaduna lakibani masida Manipur da su drug puthok pusin tawba asigi yamna maru oiba lambi ama oiramduna nongma kangdana Imphal more lambi drug phabagi thodok sing toklambani adubo hojik kumja lising ani kulhumdoi gi me thadagi horaga thokliba irang asina maram oiraga chathok chachin tawbagi kudongcha daba laikhiba maramna Manipur phawraga drug lalonbagi thabak asi lepkhibani asumna Manipur da lalonba
ड्रग लालोनबा खंगलेप लेखिबदगी मिजोराम माइकेदा ड्रग फाबगी चांग असिसु खंगवांग वांखलकिबनी मपुंग ओइना म्यांमार गा युमलोनरिबा चम्फाई डिस्ट्रिक्ट दा ड्रग फाबगी चांग यामना वांखिबनी नुमित खरेनिगी ममांगदसु मिजोराम पुलिसना म्यांमार मचा अनि लुपा करोड़ 3 की ओइगदबा मेथाम फेटामिन केजी निफु अमसुंग हेरोइन केजी अहुम फागतखिबा लैख्रबनी म्यांमार मचा अनि अदुगा लोइनना जोबेनाइल अमसु फागतखिबा लैख्रबनी मखा तारकपा पाउदा पाउमई नुपा अनि फुबदा चेनबा केसीपी अमा फारे लमसांगी मफम अमदा पाउमई फुरुकी नुपा अनि तमथिना फुरगा सेल मुलौई हाइबा थौदोक्ता चेनबा केसीपी की केडर अमा पुलिसना फारे फारबा केडर अदुगी ममिंग छेंजम सूरज Meitei sahi kunmanga apopugi ming Nilakaman kawi haina pulisna thatorokpa chirol amana hairi adumakpu pulisna phare hairiba miyoi adu karamba KCP gi kangbuno amadi mahaki leifamna singbadi police control room na thatorokpa chirol asida palakte makha tarakpa atopa pauda umanglai harauba yaragani Manipur da mamang chahidagi hauraga thokliba irang asina maram oiraga kumja lising ani kulumdoidagi Manipur da lai thau thoram ama oiriba lai haraubagi thoram asi thingduna lakiba adu kumja lising ani kunmanga dagi di khara magai komthoklagani haina Uttara Sanglen Sana Konung amasung ukalna phongdorakli Sana Konung da Uttara Sanglen amasung ukalgi thongmi Singna punna saruk yaduna pangthokpa paugi mifam amada wangangladuna ukalgi General Secretary Mutum Manitona hai Furuki saktam ngaktuna puriba amadi khunai matik sagatliba laithau thoram ama oiriba umanglai haraubogi thoram asi lebaki phibamna maram oiraga Uttara Sanglen Sana Konung amadi ukalna matam khara thingduna lakibani adubu lakliba kumja lising ani kunmanga dagidi khara makai komthokle lai haraubogi khongchat asi kaidanabagi damak athingbasing komthoklabasu lebaki leiriba phibamsing asi yenglaga tawgadaba tawroidaba kaya khanthabiraga lai haraubogi thoram pangthokpinaba Uttara Sanglen Sana Konung amasung ukalna mari leinaba singda amadi lebak miyamda haijari mari leinaba lebak miyamna lakliba kumja lising ani kunmanga dagi hauna Lai haraubogi matamda ngakna chatpigadaba tangai phadaba channa kangon khara adudi lai haraubogi matam asi yariba makai tension na haraunabo hodabiyu numit masing sangna amadi numidang thenglaba phawba lai haraubogi thoram tawbiroidabani aikhoigi setmilon amadi lebaki phibamsing yengbiraga tangai phadana numit mangani dagi hena lai haraubiroidabani nungtigi lai haraubogi thoram asi numidang pung nipal phawbogi manungda loisinbinaba lairoigi thoram singna numidang pung 10 phawbogi manungda loisinbiyu haina phongdokhi lebaki irang asina Hakteng nana sogalaba mafamsing amadi irang thoklakpa yaba mafamsinggi damaktadi lai haraubagi thoram pangthokbidanaba lai kum challaba loisinbiyu laibaki damak thawaina pontha pikhraba athobasing makhoigi leihoriba imung manugi miyoising amadi laibak irang asina awa ana khangliba singgi khanbiraga lai harauba matamda lai haraubaga mari leinadaba jagoi isai lilana singba thoram amata lai harauphamda tawbiganu lai harauba matamda ahoba mic horn yariba makai sijinabiganu sumnagi mi kokthok koksin tawba miyamda paw bihanba lai yakaiba amadi lai paw chenba matam khaktada ahoba mic horn asi sijinabiyu lai lamthokpa matamda ingna tapna lam thokadoriba mafamdu phawba chatluraga mafamduda laigi oiba hailei ama kalamlaga numit tadringaida laibung yongnaba halaktuna lai harauphamda lai sanabiyu lauta rol tangkhul nurabigi thoramda Tangkul amadi nurabi sariba singna laigi thoramni haiduna panghapta hapchinba thoram pareng sangdoknaba honabiganu lai haraubada thilla khongliba ben party singna natgi oiba phijet setpiraga loinana lai haraubaga mari leinaba adutamak thinbi khongbiyu lai harauringai manungda nongma khaktangda leibaki damak phurup asigi damak thawai katkraba athoba sing leihoriba khulngakpa singi yaifanabagi damak miyam hopna Thonibiyu haina su makataki Makatarakpa pauda ningol chakobagi ngagi melada miyamna saruk yabiyu Minister Dingo Manipur lengaki Department of Fisheries na thobu oiraga hayeng Imphal East ki manung chanba hapta kangjebungda chatagadoriba nipu manga suba annual fish fair kam fish stroke competition lisingani kunmari da miyamna saruk yabiduna mapung phan binaba Fisheries Minister Aikam Dingona phongthokre miyamda piba yaipho paujel amada Minister Dingona hai lamdam asigi ngami singna puthokliba ngagi pothok sing asi miyamda yahonba ngamnaba amasung ataba mamalda miyamda nga phanganabagi pandamda ngagi mela asi pangthokpani Manipurda thokliba irang asina maram oiraga haukiba chahidadi ngagi mela asi pangthokpa ngamkide maram asina
nga yokliba ngamisingda achoba chaitheng nanghanki chahi asida miyamna phanggadaba nga gi mamal department na leplaga matungda miyamda lauthokiba leire chief minister nongphombam biren gi lamjing makhada hariba fish fair kam fish stove competition asigi pangthokpani haina mahakna makhatana phongdoki nga gi mela asida nga da natana manipur gi chingi lamda puthokpa tongan tonganba pothok sing amasung lamdam asida puthokliba agriculture amsung horticulture gi polom kayasu miyamda phanghanaba thorang tawri masiga loinana hojik thokliba irang asina maram oiraga lanjenabadagi relief camp singda leiriba inmate sing displaced person singna puthokpa pothok singsu mela asida utkadori hayeng pangthokadoriba ngagi mela asida Rajya Sabha gi MP lesemba sana jawbuna chief guest social welfare amasung fisheries minister Haikham Dingona president loinana MLA sing Sapum Kunjakeswar Singh Khomandabam Ibomcha amasung Thongam Chanti Guest of Honor Singh oina saruk yagani hairi makha tarakpa pauda Diwali da mai thanba nilkhongbagi chang yamna hanthare Manipur da thokliba tangdu leitadaba phibam kaya asina maram oiraga Diwali ga mari leinaba maigi kumhai amasung bamola singba thabagi nilkhongbagi chang norman matamda pangthokpa thoram singdagi ka hena hanthakre mamang chahi singda Diwali numita Imphal mayolda bambola thaduna nilkhongbagi chang asi decibel 80 gi mathakta laikiba adu chahi asidadi khwaidagi wangba nilkhongbagi chang asi ngasigi oina decibel 71.3 oiki chahi asigi Diwali numita nilkhongbagi chang Manipur State Pollution Control Board na onduna lakpagum chahi asigi oinasu Meitei Pat Chutek amasung Thangal Kaithen gi MG Avenue da onki maduda Meitei Pat Chutek gi oina ngasi numidang Pung taruk-tagi taret phawba nilkhongbagi chang asi decibel 71.3 yogduna ngasigi oina khwaidagi wangba oiki masigi pung taret-tagi nipal phawbada decibel 71.2 amasung pung nipal dagi mapal phawbada decibel 70.8 oiki MG Avenue da phangba scale gi matung inna numidang pung taruk-tagi taret phawbada decibel 70.9 pung taret-tagi nipal phawbada decibel 67.9 amasung pung nipal dagi mapan phawbada decibel 69.5 oiki aukiba kumja lisingani kulumdoi dadi Manipur gi irang asina maram oiraga Diwali numita mai thanba amadi bombola thabagi mahuta mai mamba Diwali ama oina pangthoknakibani masina maram oiraga nilkhongbagi changsu onkhide adubu kumja lisingani kunithoi dadi Diwali numita nilkhongbagi chang asi Imphal mayolda decibel 78.8 yokibani Supreme Court na lebak asigi state asida Union Territory singi Pollution Control Board ta pirakpa yathangi matung inna state sing amadi Union Territory singda maru oina Diwali kumhaigi manungda bombola thabadagi thokpa nilkhongbagi chang asi nungchitta amotpa yawbagi chang onbagi thabak lokhatuna laklibani makha tarakpa pauda editorial kalam dagi machang oiba pau ama lokhatchari Thangjing chingdagi rocket phagatpa Central Force sing thamoi sengna thabak tawhaningi Manipurda kumja lisingani kulumdogi me ahumdagi hawduna chatharakiba tha 19 helaba irang asida miyoi kaya sikre kaya amana asok apan nangkiba laikre lanjenaraba miyoi kaya gi mayum makai mai thadok piduna laifam laihandaba da natana mafam kaya da lanjenaduna lairi irang asina maram oiraga miyam kham thengna awaba mayoknari lamdam asigi seltumgi phibamda chawna akaiba piraktuna seltumgi phibam chang yamna soksinkhre irang asina muknariba phurup anigi samjaraba miyoi kya makhoigi imung manung mari mata sing kainakre irang asigi chaithengna maram oiraga miyamgi punsida chawna akaiba thokhalli adubu ngasisu irang asi loisinbagi mamidi uba phangdri irang asi loisinaba state laingakna karigumba upai ama puthokpa ngamdre haibasisu center na di puthokpa ngampham thokpani adubo hojik phawbagi oinadi center na su chapchaba khongthang ama lokhatlaga irang asi loisinaba amasung muknariba phurup ani asi matam chuppagi oina nungsi chanabagi mari ama sagatnaba honabagi mami ude handakta Union Home Minister na sinduna Meitei MLA Minister Singha Kuki MLA Minister Singha New Delhi da unaduna wari chanahanbagi khongthang ama lokhalakiba miyamna ukhre adubu hairiba khongthang adu kadai phawba mai pakpa purakibage haibadudi achobo wahang ama oiri center gi official Singha Kuki Minister Singha hana unaraga makhoigi apamba adu khangdoklaba matungda yamna informant oiba mawongda Meitei amasung Naga Minister MLA Singha Kuki MLA kharaga wari chanakibagi pau miyamna tanakiba leire masimakti lamdam asigi miyamna pamkiba wari sanabagi mahong adu nate amaromda Kuki MLA singnadi makoina su tawnariba kanglon
वारोइसिन पुरकपा तारबदी कुकी MLA सिंगना पुरकपा यारोय सु ग्रुप सिंगना पुरकदबनी हाइना फोंदोकिबसु लैख्रे मणिपुरदा इरांग असि खरा मखै नेमथारे हाइना लौरबसु हौजिकसु तंपाकता ताइनाबा चिंखोंग चिंयागी मफम सिंगदा मरक मरकता बोम अमसुंग नोंमैगी लांदा चथरकपा लेप्त्री नोंमनिनीगी ममांगदा कदांगबंदा बोम यावना लांदारकपगी वाफम मियामना तानारी मसिना ताकपदी कुकी मिलिटेंट सिंग असिना हौजिकसु मफम सिंग असिदा लैरगा कक कक तौदुना खतनबा हौरी हाइबा ताकपने मणिपुर की तंपाकी मफम अयामबदा हौजिक मणिपुर पुलिस अमसुंग सेंट्रल फोर्स सिंगी अपुनबा कांगबुना ऑपरेशन चथादुना खुचु खुलाई अमसुंग मियोय कया फागतपगी पाव लेप्तना तानारी अदुबु मरक मरकता सिंखोंग चिंया दा कंबाइन फोर्स ना चथाबा ऑपरेशन पाइप की नोंमई फागतपगी पाव तानारबसु यामना अफबा मखलगी खुचु खुलाई सिंग फागतपगी पाव असिदी ताबा इफंग फंगनद्री कुकी खुलाई पाइबसिंग फागतपगी पावसु कया तानादे इरांग असि लोइसिनगे हाइरबदी सेंटरना अकनबा मोंगदा मियेंग चंगदुना सिक्योरिटी फोर्स सिंगदा अहेनबा थबकसिंग चिंगदसु लौखतलानबगी तंगाई फदबा लै मरम असिना हौकिबा अक्टोबर 18 दा कंबाइन फोर्सना चथकिबा ऑपरेशन अमदा थांजिंग चिंगदगी असांगबा रॉकेट मरी फागतखिबा अदुमक यामना थागतनिंगाइनी हौकिबा सेप्टेम्बर 3 तना मोइरांगदा लैबा हानगी एक्स चीफ मिनिस्टर M कोइरेंगी मयुमदा अदुगा मानब बोम पोखाई हंदुना अमांग अता थोगनखिबा अदु थांजिंग चिंगदगी कापलकपनी हाइखिबा अदु हंदक चप मानब रॉकेट फागतखिबा असिना मतिक चाब खुदम ओइरे असिगुमा मखलगी बोमसिंग असि मखा ताबा थीबा तारबदी सोइदना लैरमखिगनी थोगलिबा इरांग असिदा सेंट्रल फोर्स सिंगना थमोय सेंगना थबक तौदुना लोसिनबा होनरबदी सोइदना लाक्सिनबा ngamgani मदु नतना अतोंगदा लेपलगा नाकल अमगी मिचंग चंगलगा लैरबदी इरांगसु लोसिनबा ngamloi मखोइना मियामगी थाजबसु मांगनबा मचाक ओइरकनी मतंग असिदा पंजनिंगलिबदी इरांग असिना मरम ओइरगा मियाम खा का लाउना वानरे इरांग असिना सांगथरिबा मखै स्टेट असिदा अफबा महि लाकनी थाजदे मरम असिना इरांग असिगी अवाबा कोखनबा सेंटरना अकनबा मियेंग थंबगा लोइनना थबक तौबगी तंगाई फदबा मतम यौरे मसिदा सेंट्रल फोर्स सिंगनसु थमोय सेंगना थबक तवहनिंगी हाइजनिंगी।